Low singugi potok pada conventional urea seasonabagi mahuta nano urea oina sinanaba department na lawmi singi oiba awareness campaign cum training program sing pangthoktuna agriculture gi akhangai singna lawmi singda nano urea sinabagi kanaba khanghanaba amasung sinabagi mawong matok sing takpi tambiba hore April 16 ta Imphal West District ki manung channa leiba mayang Imphal tera makong yengobu local da awareness campaign cum training program ama pangthokraba matungda April 15 da su Imphal East District ki porompata leiba district agriculture office pangthokre use of nano urea in crops production haibe hiramda mayang Imphal tera makong yengobung local da pangthokiba campaign cum training da wangang bada agriculture director A Gojendrona tungi mirol gi damak nano urea sinaduna lebak lehau kalamsi lau siungi potok bada nano urea sinaduna satok hengat anbaga loinana lebak lehau bu mahoksa gi phibam da hanjil hanaba aikoi punna hona minasi haina appeal toki amaromda porompata pangthokiba campaign cum training da agriculture gi deputy director A.K. Chitaranjanna chemical gi oiba harsing makhatana asum seasonaduna leiragadi aikoina tungi mirol da pirangadoriba lebak lehauksi hu cheleba asiba lebak lehau oiragani haina phongdoki panba yabadi Indiana puthokpa malemgi ahanba urea mahi nano urea si Manipura ahanba oina haukiba rabigi mahi marong thabada sinaba haukrabani Chief Minister Nongthomam Biren Singh Manipura conventional urea gi mahut nano urea na silagani haina lauktokraba matungda Krishi Vigyan Kendra Bisnupurna Kumbi Kangsoibi Khongbal Mairombi Lokon apunba lukka kusamnaduna haukiba January gi tang 3 Kumbi Mairombi lokolda drone season aduna nano urea kapkibani phau lokhraba Mairombi lokol gi lokpham hector kunromda thaba hangam pambi singda changeng oina nano urea kapada sinakiba drone aduna Ministry of Agriculture and Farmers Welfare na use of drone in agriculture scheme gi makhada Indian Council of Agriculture Research ki kuthangda KBK Bisnupur da pirakibani nano urea liquid samna NUL haina khangnaba nano urea mahi asi India gi naha oiriba scientist Dr. Ramesh Balia gi lamjing makhada Gujarat ki Kalol da leba Indian Farmers Fertilizer Cooperative Society Limited ki nano biotechnology research center na puthokpani India government na recognize torba amasung fertilizer control order da yaurba nano urea asina hauji season riba conventional urea haibadi urea mapanga yengnabada hiram kaya da phaba amasung season nabada hena khudong chaba leibana chahi kharagi tungda nano urea mahina hauji season riba urea mapang asigi mahut chilapaga loinana lau siungi lamda achoba awonba ama purakpa yabagi thajaba wangna leirakli conventional urea di leibak ta chaibani aduga nano urea na ising liter amada ml ani dagi mari phawdang haplaga drone natraga chunaba spare season raga pambi gi manada kapani urea mapangdi chang tamna cheksinna haptragadi chada humudra hena pambi na loksin bangamdana arembada mangkibada natana lobuk leibaki laisa amadi atei magun kharada pamdaba ahongba kaya thokanduna akoibagi ising nungsi phawba senghandanabagi maram oiri chang tamdana lobukta ka hena urea mapang chaibana carbon dioxide tagi saruk chahum hena global warming thonbagi potential leba nitrous oxide adubu nano urea mahi siznabadi nitrous oxide thon bagi chang singthani oina hanthanba ngami haibagi wafam leiri nano urea milliliter changa haibadi liter tangkhai amada nitrogen part per million ppm lising nipu yawi kilogram yangai urea mapang bora amada yawba changa manarap tawi nano urea liter tangkhai amaga urea mapang kilogram yangai bora amaga manai haina lowa yabanina nano urea liter tangkhai amana urea mapang bora amagi mahut sillagani nano urea na haujiki chanariba urea mapang asigi mahut chilakpa matamda paiphangi awabasu yamna hantarakani maramdi nano urea liter tangkhai gi bottle amana haujik seasonariba urea mapang kilogram nifu manga yangai chanba bora amamangi mahut chilakadabani putok pusingi awaba leiroi mamansu nano urea mahina urea mapangdagi hongba heli nano urea liter tangkhai amagi mamal lupa chani nifu pibada subsidize tawrba urea mapang na kilogram nifu yangai gi bora amada lupa chani humfu manga pi amaromda nano urea mahina urea mapangi mahut silakpada government gi sengaudagi chatpa subsidy gi chawrba senpham amachu kanba ngamgadori urea bora amagi mamalsi chawrangna lupa lising mari romni bora amada lupa lising ahum chatret rom subsidy piraga lomi singda ahoma mamalda phanganmani India gi oina sahi amada mathau taba urea si ton million kunthra humdoi romni masi saruk ahum thopagi amana mapan gi lebak singdagi import tawbani nano urea puthorpaga loinana India government na urea da subsidy piba tolakpasu yari lebak laisa da amang ba thondaba nitrous oxide thon bagi chang yamna singthaningai oina hanthanba ngamba sizinabada yamna khudong chaba mamal hongba government gi sengaudigi chatpa subsidy gi achoba senpham amasu kanba ngamgadoriba nano urea mahi purakpasi lomi singidana tana lebak miyangi oina yamna nungai ningai ni
Nano Uriana Low Sungi Lamda Achowa Ahongba Ama Purapagalena, Lomi Singi income su Sarukaya, Hengat and Bangamlagani Hybida Hyman Batokloi. Aduna, Nano Ureagi Kanabasing, Manipugi Lomi Singasu Loan of Honaba Chungani. Conventional Ureagi Mahut Nano Uriana, Pumsin Sindopagi, Tangai Padabalay, Mamang Sahigi December Tada, Manipur University, Courtroom the Pangtokiba Numinigi over National Seminar Ama Hogtopagi Toramda, Chief Minister Nongtomam Biren Singna, Manipura Conventional Ureagi Mahut, Nano Uriana Silagani Hana Loktoposu Lake Krabani. Madura Chief Minister na Lauktokiba Matungina, Agriculture Department na Labuk Singda Nano Urea Kapnaba Drone Humpurom su Lake Krabani.